Fox National Rally da Kuki CSO Kayana Athingba pirakpa haibasi yaningde utong ahobada ising haiba tagani KMDWO Manipur gi apunba saktam kaiba yaroi tungi mirol kanchi haiba pandamda leiriba lup asiki maikaidagi chahi ani fajilaglaba kanglup ani irang asigi matangda Federation of Civil Society Fox Organization Manipurna lagliba mas nipanda chatkadoriba santigi paudel puba khongchat amabu Kuki CSO Kayana Athingba pigani haina media da phongdorakpa asi laibak tibani haina Kanglaipak Minority Welfare Organization KMDWO Manipur gi President Nasir Khan na khudek piduna press thadorakpa chirol aman hairi chirol asin hai thawong asi KMDWO Manipur na yaningde santigi rally asi bo athingba pirakpa haibasi Kuki CSO sing utong ahobada ising haiba tagani rally adu soidana Manipur miyanga loinana lamdam asigi kasin koya sinba thungna chatnaba thawrang tawduna leire Organization asinasu saugatpaga loinana aikhoigi thawmi singsu saruk yanaba sem saduna leirabani Santi pamba Manipur kaihaningdaba furo khudingmaki miyoi singnasu santigi rally asida saruk yafam thui hairi Fox na sapong kiba numitagi ngasi fawba kanglup amakaki thabak tawba ukidri tawsu tawkide makata nasu tarogloi haibasu organization asina thajai mitai amasung Kuki anigi marakta paw faunaba watpadagi mihat mipum asi ana thokrabasu Pento handuna yasinaba puraktuna mahausagi phibamda hanjelaknaba hotnaduna Fox na chiliba santigi rally asibu yaningdaba phongdoktuna athingba pirakpa haibase Kuki sing santi pamde lan khakda pamba furup amani haina miyamda uhalakpa haibase laibak thibani furup anigi lan asina misa miyamda achoba saitheng phangduna hojik fawba milu pirang kangdana leli haibase furup anigi lusingba singna khangpam thui hairi PLA gi miyoi ani fare ngarang Imphal East District ki Lamlai Police Station gi manung chana leiba Yorbong Mayai Lekai gi mafam singda thiba humagi thabak chathaba matamda Yorbong Mayai Lekai waiting chat manaktagi aina thengkraba Manipur gi Lal Holup RPF PLA gi miyoi ani fare hairi Faraba miyoi ani adu Yorbong Mayai Lekai dagi ngairangbam aji sahi yangkai mapan amadi Sagol Mang Khewa dagi Laisram Bijoy Singhas kawi makoi ani dagi mobile phone amasu fangle hairi Police ki paw matung ina miyoi ani adudagi fagalaba polam sing aduga loinana Lamlai Police Station da khusinakra hairi Lup Kayana yausang thabal chongbada Athingba Thamlakli lagliba yausang kumai asiga mari lainana kwa kaithel gi tongan ba club amasung maira paibigi lup kunmapan na konba mafam singda thabal chongba miyam pullaga chakcha haijanaba amadi harau kumhai amata pangthoktaba amadi club amasung maira paibi lup kunmapan na warip lokre hairi Ningthem Kol Development Association na thadorba chirol aman hai kwa kaithel Ningthem Kol Lekaida thasigi marida apunba club amasung maira paibi lup kunmapan na fangkiba mifam amana warep asi laukibani warep aduda yausang sport tawba mafamda yariba makai indigenous amasung athletic sport oina pangthokpa makhol ka hena hoba loudspeaker sidinaduna laukhongba handahanba amadi Numidang pung 8 fawagi manungda thauram loisinba haibana chingba warep singchu yauri Nakalamaromda Kwairaman Ima Kaithel Joint Coordinating Committee for Peace ki co-convener Laisram Mema Huirem Binodini na punna khudek piduna thadorpa chirol amana hojik oriba lengaki phibam lengaki mihusingna lingba lengak ama semba ngamdana center na lengak pa sarkar ama leiringai Kunaya sida tangdu laitaba punsi marel ama lagnama sinba ngamdringai misimina asopan mayumakai mangta kibagi asuk waringai tanja sida harau kumhai yausang thabal chongbagi langthokpa harau bagi matam nate maram sing asina Manipurda leiriba laikai pumnamangna leibaki luraba tanfam asi yengbiraga haideriba harau kumai thabal chongbana chingba thabak thoram sing asi matam khara dang lepinaba leibak miyamgi pumnamakta leibak miyam pumnamaki mafamda khangalagli Party arepa laitaba songthok songsin tawba ngangkiba wa ngakpa ngamdaba masagi oijabana laibaki oiba thabaktagi lumna khanba kaya ase laibaktibani Dr. Nara Manipur gi hojik oiriba phibam asida punna thengnaminagadaba miyamsu amata oiba ngamdaba amadi political party su punsilaga thengnanaba honabada ngamdaba asina kari oirakadagi haibadu chapchana khangba ngamhandana leiriba si laibak yamna thibani masagi khanduna political party arepa lehandaba chongthok tosin tawba ngangkiba wa ngakpa ngamdaba masagi oijabana laibaki oiba thabaktagi lumna khanba kaya asi laibak thibani asiguma matam asida irabot amadi parijana chatlamba lambi na hongnana ningchingba tangai fade haina CPI gi luchingba amadi
हानागी मिनिस्टर डॉक्टर मोइरांगथेम नरना नुंगनांगबगा लोइनना फोंदोखरे वाफम असे मणिपुर लेंगाकी मिनिस्टर ओइरंबा अमदी हानागी मिनिस्टर फैरोइजम परिजात लेखिदबा चही 10 फाबगी कुमहोन थौरंगा मरी लेनना पाउमीसिंगा उनबदा डॉक्टर नरना ngasi फोंदोखिबनी फैरोइजम परिजात मेमोरियल टर्स अमदी CPI लमलाई लोकल काउंसिल न सिंदुना लमलाई गे चालौदा लेबा इराबोट पार्क पांथोकिबा थौरम अदुदा मियोई लिसिंग कयाना सरुक याखिबगा लोइना लेखिद्रबा फैरोइजम परिजाता सैथाबा लाइवैख्रबा थवाई हाइना मिंथोनबा ओकेशनाना इबा इसै अमसो थौरम अदुगी मनुंगचना फोंखि फोक्स के पाउजल पुबा खोंगचा सोइदना चटकनी फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स ना लागलिबा मार्च 9 शांति के पाउजल पुबा खोंगचत अमा चटकनी हाइना लेखिबा अदु सुंगसोय सोइदना चटकनी हाइना फोक्स की प्रेसिडेंट TH अनिहारना फोंदोखरे ngasi इम्फाल की वार सिमिट्री मनाक्ता लेबा फोक्स की ऑफिस दा पांथोकिबा पाउगी मिफम अमादा वाफम असी फोंदोकलादुना महांगना मकादान हाई इंडिया की होम मिनिस्टर अमित शाह गवर्नर सेक्यूरिटी एडवाइजर अमदी DGP यावना दिल्ली दा होकिबा तांग अमदा फंकिबा मिफमना नेशनल हाईवे खुदिंग दा लागलिबा तांग निपांदगी आयत अपन यावदना चटपा याहनबा लौकिबा वारेप अदु तराम ओपगा लोइनना आइडिया ऑफ मणिपुर की शांति की पाउजल पुबा खोंगचत असी कंगला की अवांग थंगबा गेट की अयुपुंग 9 ताबदगी चटपा होगनी अहानबगी ओइना सेनापति फावबा चटकनी ngamlagadi माव फावबा यौसिनगनी मसिदा मियामना मतेंग पांगबियु कोकोमी अमदि लुप कयाना खोंगचत असी मतम खरा यैथोकपिनबा हाइरकपा वाफम तरामना ओइ अदुबो इंडिया लेंगांगना पीरिबा थाजबा असी कदाय फावबा थबकता ओंथोकपा ngamगदगी हाइबदु येंगदबनी खोंगचत असी कनागुम्बा फुरुप अमतना खनबा होबा चटपा यारोय अइखोय पुन्ना नुंगसिसानना लैमिनबगी पांदमदा चटकदबा खोंगचनी कुकी के ऑर्गेनाइजेशन अहोम कुकी एलायंस यंग कुकी अमदी विलेज वॉलंटरियन इंडियन लेंगांगना लौकिबा वारे की मायोक्ता मखोगी डिमांड फंगद्रिबा फावबा फ्री मूवमेंट यारोय हाइना फोंदोकिबा असिना सेंटरना कदाय फावबा थबकता ओंथोकपा ngambagi हाइबदु येंमिनसी हाइकी खुलाई पिखलंगनबा थाकिबा मतम ngasi नुंगथिल लोइख्रे सिक्योरिटी फोर्सिंगना एरिया डोमिनेशन की थबक चथरी मणिपुर चथरगलिबा चही अनि फाजिलगदबा लानसिबु लोइसिनबगी पांदमदा सेंटरना लौखलकपा खोंथांगे सरुक अमा ओइना मणिपुर गवर्नर अजय कुमार भालाना लोना यादमा मवोंगदा पाइरिबा खुलाइसिंग अमदी लाकिबा खुचुकुलाइसिंग पिथोकनबा थाकिबा अरोइबा मतम ngasi नुंगथिल पुंग 3 दा लोइसिनखिबगा लोइनना ngasi सु तोंगान तोंगानबा पुलिस स्टेशन अमदी सिक्योरिटी फोर्सिंगदा खुलाई कया पिखनरखि सिक्योरिटी फोर्सिंगना एरिया डोमिनेशन की थबकसु मफम कयादा चथरी ngasi khangabokta leiba ahum suba IRB da khulai kaya surrender tawrakkibaga loinana chamaga marfu mari suba BSF की खुथांगदा कुंबी पुलिस स्टेशन दा यामलबा खुलाई कया पिखलकी